ꯍꯌꯦꯡꯗꯒꯤ ꯀꯧꯒꯅꯤ ꯇꯧꯔꯝꯕ ꯑꯥꯁꯨꯝꯒꯤ ꯄꯨꯡ 24ꯒꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯕꯟ ꯂꯩꯉꯥꯛꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ADC ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯥꯁꯨꯝꯅ ꯍꯌꯦꯡꯗꯒꯤ ꯄꯨꯡ 24ꯒꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯕꯟ ꯇꯧꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯅꯨꯃꯤꯠ 12ꯒꯤ ꯑꯣꯏꯅ ꯕꯟ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯥꯏꯃꯤꯂꯦꯟ ꯗꯣꯡꯒꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝꯗ ADC ꯃꯤꯈꯜ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯅꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯅꯨꯃꯤꯠ 12ꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯕ ADC 3ꯀꯤ ꯃꯇꯝ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯥꯁꯨꯝꯒꯤ ꯕꯟ ꯑꯁꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅꯗꯤ ꯁꯧꯒꯠꯂꯣꯏ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯒꯤ ꯖꯦꯅꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯃꯍꯧꯁꯥꯒꯨꯝ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯤꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯌꯥꯎꯅ ꯄꯨꯟꯅ ꯍꯦꯜꯊ ꯀꯦꯌꯔ 168 ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22ꯒꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯐꯥꯎꯕ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯍꯥꯡꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ OPD-ꯅꯆꯤꯡꯕꯗꯤ ꯃꯇꯝ ꯈꯔ ꯍꯥꯡꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯅꯨꯃꯤꯠ 8 ꯊꯣꯡ ꯊꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯗ, ꯍꯣꯁꯇꯦꯜ, ꯀꯦꯖꯨꯑꯦꯂꯤꯇꯤ ꯑꯃꯁꯨꯡ OTꯁꯤꯡ ꯁꯦꯅꯤꯇꯥꯏꯖꯦꯁꯟ, ꯐꯨꯃꯤꯒꯦꯁꯟ, ꯇ꯭ꯔꯦꯁꯤꯡ ꯑꯃꯗꯤ ꯇꯦꯁꯇꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ OPD ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ꯫ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ OPD ꯍꯥꯡꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯡꯃꯩꯕꯟꯒꯤ ꯂꯩꯀꯥꯏ ꯑꯅꯤꯗ ꯃꯤꯑꯣꯏ 93 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯊꯥꯡꯃꯩꯕꯟꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁꯔꯀꯥꯔꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯐꯝ ꯊꯣꯛꯂꯦ꯫ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯊꯥꯡꯃꯩꯕꯟꯒꯤ ꯃꯐꯝ ꯀꯌꯥ ꯂꯣꯀꯦꯂꯥꯏꯖ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯊꯕꯛ ꯂꯧꯈꯠꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯥꯡꯃꯩꯕꯟ ꯈꯣꯝꯗ꯭ꯔꯥꯝ ꯁꯦꯂꯨꯡꯕꯝ ꯂꯩꯀꯥꯏꯃꯛꯇꯗ ꯃꯤꯑꯣꯏ 32 ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯂꯥꯏꯔꯦꯟ ꯍꯟꯖꯝꯕꯝ ꯂꯩꯀꯥꯏꯗ ꯃꯤꯑꯣꯏ 13 ꯄꯨꯟꯅ ꯃꯤꯑꯣꯏ 93 ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯊꯥꯡꯃꯩꯕꯟ ꯈꯣꯝꯗ꯭ꯔꯥꯝ ꯁꯦꯂꯨꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯀ꯭ꯂꯕꯇ ꯆꯠꯊꯈꯤꯕ ꯀꯣꯚꯤꯗ-19 ꯇꯦꯁꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯃꯤꯑꯣꯏ 10 ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 60 ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 12 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 32 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯁꯤꯝꯇꯝ ꯀꯥ ꯍꯦꯟꯅ ꯎꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯈꯨꯗꯛꯀꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯗꯨꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯊꯥꯡꯃꯩꯕꯟ ꯂꯥꯏꯔꯦꯟ ꯍꯟꯖꯝꯕꯝ ꯂꯩꯀꯥꯏꯗꯁꯨ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 13 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯡꯃꯩꯕꯟꯒꯤ ꯃꯅꯨꯡꯗ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯤꯌꯥꯝꯅ ꯃꯄꯥꯜ ꯊꯣꯛꯇꯅ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ, ꯃꯗꯨꯒꯤ ꯃꯊꯛꯇ ꯗꯨꯀꯥꯟꯅꯆꯤꯡꯕ ꯊꯣꯡ ꯍꯥꯡꯗꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯥꯡꯃꯩꯕꯟꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯔꯀꯥꯔꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕꯤꯕ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯍꯟꯐꯝ ꯊꯣꯛꯄ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯃꯛ ꯃꯩꯔꯥ ꯑꯃꯃꯝ ꯌꯨꯝꯗ ꯀꯠꯄꯤꯌꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯗꯨꯅ ꯅꯣꯕꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯄꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯩꯔꯥ ꯑꯃꯃꯝ ꯊꯥꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ 63ꯁꯨꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯅ ꯄꯤꯕ ꯋꯥꯔꯣꯜꯗ
Prime Minister na Dussehra gi thoramda nungaiba harauba phongdokladuna hai lanmi singna mayumdagi thoraktuna irup nation gi mathau tawri makhoina leipak ki ngamkhaida ngak senduna leipak asigi miyambu mapandagi singnarakpa singdagi soi ngamhandana ba honari sahi asida kumai phiyong kaya palladuna kumai sing asina ngamkhaida lepliba ikhoigi thongna pharaba lanmi singbu ningsingli ima leipak ki damak thongna pharaba pharabi masa sing asibu ikai khumnaba utuna aikhoina yumda maira amamam katsi haina PM Modi na mahaki thagi radio da wangang bada phongdokhi COVID-19 recovery rate chada mawdra yaure leipak asigi oina COVID-19 na nabadagi phaglakpa masing nongmagi hengalakpaga loina na active case tagi recovery na saruk tara gi mathakta hele hojik phawbada leipak asigi oina miyoi lag humbudra lising humbudra nipan nabadagi phagalakre active case na miyoi lag nipan ga lising yangkhai ni haina Haksel Mantralay na phongdokre Hathras ki gang rape ta thiziliba police officer gi nupi mayumda siramle yamna ngakpa thogdok amada Uttar Pradesh ke Hathras district ta sahi taraga mapandangai dibe dalit nupi macha amabu upper caste ki miyoi marina sarak tamduna izat manghalaga hathkhibagi thogdokpu thiziliba police officer amagi loinabe mahaki yumda sina phangle paw asigi matung ina siriba nupi ase leipak wathok oiriba gang rape asibu thijinbada state government na semkiba special investigation team gi member ahum gi manungda ama oiriba police training center unaje DIJ Chandra Prakash ki loina bini Puspa Kaubi chahi 36 surabi DIJ asigi nupi ase mayum gi ceiling fan amada thori yalaga leiramba thengna khibani mahakna siramba matamda suicide note na chingba amata thamlamde haina phongdokladuna misi asigi matangda akanba mawongda thijinbagi thabak sathari haina Police Law and Order ge Joint Commissioner Navin Arora na pangmi singda phongdokhi mathang chahi gi January da corona vaccine leivak asida phangalagani Harshvardhan leivak asigi Health Minister Supai Deba Minister Dr. Harshvardhan na leivak asida paksana sandorokliba COVID-19 bu thingnaba laina asigi vaccine lakliba 2021 gi January gi matamda phanglagani haibagi thajaba pikre wafam asi mahakna DD News ka akhanaba unabada phongdokhibani mahakna makhatana phongdokhibada hojik laibak asida vaccine makhal ahum gi trial sathari haina phongdokhi vaccine makhal ahum asigi manungda vaccine amadi third phase clinical trial da yamna khumang chaukseli haina su makhata khi vaccine ani adugi manungda amana third phase ki clinical trial da handakta sathakibaga loinana lemhoriba vaccine makhal amana ani suba phase ki trial sathari haiki hojik sem sariba vaccine asina progress yamna leirabadi mathang chahi gi June amasung July gi mamangda miyamda covid ki vaccine million chamnga rom phanghanaba honagani haiki Dr. Harshvardhan na lakliba festival asida virus asi makhatana sandorakpa thingnaba miyamna covid-19 gi SOP amadi guidelines singbu ngakna sapinaba appeal tawki